ngasi numida wairam phongkhiba tongan tonganba manipuri se phongsing amasum thokhiba thawdo wathoksingi maruibi ipausing miyamda thamjagi ahanbada Kanglipaki Mairadi Lakocharaga, DMU gi Mairoi singna mai tamba phangan biu haina sara hienbagi khongjang sangslak pahai bisi loirabani thawong asina takpri education sector asida yengsin binaba kana amata leitre haibani mega sandra Tuan dabi sing tanduna sara hienbagi khongjang sangsliba dana manjuri university gi Mairoi singa sara hien phamdanga si Manipur Pradesh Congress Committee MP Shishi gi president K Mega Sandrana Lusingwa team ama satuna yengsin baga loinana Mairoi singna thengnariba awabada saruk yakhi loinana DM University gi Mairoi singna mai tamba phangan biu haiduna sara hienbagi khongjang sangsin bai bisi loirabani Masina takpri education sector asi Manipur lainga na yengsinana kana amata leitre haibada takune haina MP Shishi gi president K Mega Sandrana phongtukre ngasi gi khongsat aduga mari leidana K Mega Sandrana Manipur lainga na athupa matamgi manungda DM University gi watuna leiriba regular VC regular register amadi examination controller na singbu haptuna Mairoi singbu mapung fana mai tamba phangan bamthui Mairoi singna sangsiliba khongjang asi maram saba khongjang na habu wapam phongtuki DMU gi Mairoi singna mapung fana lairik tamba phangalu haina dabi tawduna sara hienbagi khongjang sangsiliba si maram sai adubo makhoi gi maram saba dimana si Manipur lenga na tabi daba si thamoi sokna noite Manipur gi oina DM college asi maruoib college ama oiribani masidagi Chief Minister IS kaya thokre Mapal gi state singi manungda Mizoram da CM oiba phawu yaukre Manipur su CM kaya thokre masidana tana IS IPS officer kaya thoktun hauji secretariat officer oina thabak tawriba singasi DM college tagi pothokpa pothok ngaktane haki ngasi DMU gi Mairoi singna sara heliba si hakthengna unariba sida Mairoi singna regular BC regular register amadi controller amadi staff hawa sang naina tulopi daba yaurakpa haujingna mathakta pankriba phamsing asi hangduna leibadagi Mairoi sing mai tamba phangdaba haibasi yamna lali masina UG amadi PG tawgadoriba Mairoi singi career mangba yabagi maramari sara hienbagi khongjang sangsiliba si lairik tamjage haiba Sangbidana piriba fundamental right adu fangan biu haibani DM college asi MU da affiliate tawduna leramba matamna yamna fana lerami adubu government na DMU gi thakta pukhalaba matamdari loina mangta khali yamna nongaiti lengang athuba matamna miyeng sangbiu Mairoi singna sara henduna mahi tamjage haina khongjang sangsin bai bisi loirabani masina takpri education sector asi yengsin binaba kana amata leitre education gi lamda administration leidibra haiba bohang ama hojik lakli mangna makatana phongdokhibada DMU gi Mairoi singna mapung fana leirik tamba phangdabadagi governor unaruba matungda governor na nonganbaga Manipur lengang lokhat phamtok thabak lokhat lo haina khanglakwa haibisi Manipur lengang education gi mari leinaba thabak tawraktabadagi ni haibisi popular government sina khangadabani Manipur lenga ki administration si governor na tawribra Manipur lenga na tawribra habigi uhang amalai DMU gi Mairoi sina governor unaraba matungda mathang numita regular BC hapna advertise tawrakpa habisi governor bu thagali adubu popular government lairibasidi kaidawba lairibano haibu hangni maduna atuba matamna hauzik Mairoi sina thengnariba mahi tamba phangdabagi awabasi ko ongadabani BA loiduna thokraba pifam thokpa mari leinaba se changsing certificate na singba pidabadagi atai university kayada makha mahi tamba satpada khudongsa daba kiyama mai unhali Mairoi singna afaba khunayama semgadoribani aduna asigumba yamna maru oiba Mairoi singbu lairik tamba phanganda baibisi Manipur gi itihas da amukta thoktri habiyai DM University da Mairoi singna lairik tamba phangdabadagi thoklibu wathok asi Manipur gi Chief Minister Governor Education Minister amadi mari leinaba authority singna mayek singna aduma khangli uribani khangna thabak oina pangthokna hona duna Mairoi sing nena tana lairik tamba phangnaba hona daba haibasi administration fail oire haiba takpani maduna min uba khutna lamba phangba matamda lengana thabak oina pangthokta haibasi yamna lali maduna popular management ama tawribadi DM University asi kanma ngamani maduna tana asum tumina laithoklabadi educational institute manghalakli Mairoi singi punsi manghangadoribra haibu wang ama lakli namit mari ni subna Mairoi singna sara hienbagi khongjang sangsiliba phawa sarkarna tumina laithokpa si yamna lali masida congress na sangsinduna yengsilaga lengangna tawpham thokpa thaba adu tawgadabani haibada
ꯄꯣꯂꯤꯇꯤꯂꯥꯏꯁ ꯇꯧꯋꯦ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯗꯨꯅ ꯍꯧꯖꯤꯛ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯐꯝ ꯊꯣꯛꯇꯦ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕ ꯃꯄꯨꯡ ꯐꯥꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯅꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯧꯈꯠꯂꯤ ꯍꯥꯏꯈꯦꯅꯁꯨ ꯄꯥꯎꯁꯤꯗ ꯄꯜꯂꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯖꯔꯤꯕꯝꯒꯤ ꯃꯣꯟꯕꯨꯡ ꯑꯃꯗꯤ ꯁꯩꯖꯥꯡ ꯈꯨꯜꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯁꯤꯜꯂꯛꯈ꯭ꯔꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯤꯉꯩ ꯄꯨꯡ 7ꯇꯒꯤ 9:45 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯖꯔꯤꯕꯝꯒꯤ ꯃꯣꯟꯕꯨꯡ ꯑꯃꯁꯨꯡ ꯁꯩꯖꯥꯡ ꯈꯨꯜꯗ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯑꯃꯔꯣꯝ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯁꯤꯜꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯇꯩ ꯈꯨꯜꯁꯤꯡꯗ ꯅꯛꯅꯅ ꯇꯥꯔꯤꯕ ꯅꯟ ꯃꯅꯤꯄꯨꯔꯤꯁꯤꯡꯕꯨ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯈꯪꯍꯜꯂꯛꯄꯗꯒꯤ ꯅꯟ ꯃꯅꯤꯄꯨꯔꯤ ꯀꯌా ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯈ꯭ꯔꯦ ꯍꯥꯏꯔꯤ ngara numidang numai kapsilaktu landarak pagi thaudo tangkak ahum rom thokna haibadi numidang pung tara rom taba matamna su numai kapsilak lingai serakta bom amasu pokhailaki masigi matung ngahak lepraba matung numidang pung tara ni thui taba matamna su amu hana numai kapsinduna landaslaki hairi numai kapsin begi pau phangbadigi mapamaduda Assam Rifles ki kangbu sangsilaki modbong dalaibe State Security Force amadi khunja volunteers singna su handra numai kapki modbong amadi saizang da leiba mitei khulgi khunja sing safagadaba yumda punna tasinduna security na ngak senduna numidang leki hairi pau sin hai koki militant singna singrom dagi numai kapsilaki baduda saizang amadi modbonga nakna leiba Lal Pani hairiba khulasida nan Manipuri yumnamak taraga mangarum tai nan Manipuri sing masagi mayum thadok tun sakhigadabani haina kuki militants na khangalaki badugi makhatana nan Manipuri sing adu masagi mayum thadok tuna sienaba kaya yaure adu bahaujuk mafam adu security force sangsinuna ngaksin bagi thabak lokhatle haina pausin hairi atop pam CM na mitai amadi kuki furup ani ki marakta wari sanaba hauri hairibsi KSO na khangmalati Manipura thukliba lan siga mari laidana mitai amari kuki furup ani ki marakta wari sanaba hauri haina phongdokiba sigi matangda karigum amata khangba leite haina Kuki Students Organization KSO General Headquarter na haidi Organization asigi Department of Information thokpa sirol amagi matung inadi wari sanaba hauri hairi basida yauriba lupsingi marik sumba detail adu khangalo haina taksilakpaga loinana wari sanaba hauri hairi basina karigumba asum oirabadi asengba du miyamna khangan pamthu haidi Seoul Sinahai, ngasi power the minister na tragan tampaki CSO yaw na pisto ki matangda KSO na khangmaliti. Se minister na mahak masabu center ki miyeng digi kanjana ba media da amuk kahana wapamasi phongdokani. Lainga ki agency amata digi pisto ki damak botton torak palaitri. Se minister na center lainga amadi kuki gi CSO sing yaw na karigum santi ki wari sanaba mai pakloi haina Seoul Sinama khatarakli. Atop pom urkhul da sahi nauriba anga ahum na lupa lakh mari romgi mobile phone huralambadagi fare sahi nauriba mi ahum makoina huralakpa lupa lakh mari romgi mamaloigada ba mobile phone singaloina urkhul police na fare urkhul police dagi phangma pawgi matung ina disa lipa tha sigi amagi nongalamdai pung ahum rom tarakpa matamda urkhul town da leiba UBC search ka mayuknabada leiba Memory Enterprises ko dukan asidagi mobile singa du huran krihain namin adumakta da urkul police station na complaint file ama toraki huran kibo mobile phone singa du iPad Samsung iPhone Nokia Redmi amasum Realme gini thaudo du ki matan urkul police na case ma lakot pagaloy na Memory Enterprises dagi smartphone kuntraga turk amasum one piece mobile servicing dagi phone mga IMEI number khungul lirak pada thasagi mapan da recover to bangki loina sahi nauriba mi ahum adu fakaki pharaba mi ahum jobenal oibadagi dukan mapu singa puna wakal taminara matung mobile singa du mapu sinaki baga loina jobenal ahum adu ningthina counseling chathanaba urkul police station gi inspector urkul mukti protect program officer da ai basirul thaduna khan khreiri atopa pauna miyoyama nongmei na kaplam le ngasi nungtil pung ahunga makhairam taba matamda Imphal West district ki manungsana sana kaithel area da miyoi sakhang da bukulai paibisna nongmaina kaplam na hedi nongmaina kaplam laba miyoi siki maming wakabam Nelson sei kungatru apoko W nimai sangawi tael khongbal thaudam da gini maki ye thangba kamlak ta nongmai maru ama kapsilam badagi soktunu sizu hospital lekatnari hedi amaromdana Kuki Lalhouba ani gi marakta nongmai kapnakhre ngara numidang pung 3:10 mangarum taba matamda Kangpokpi district ki cycle police station ki manungsana khongta kuki village ta Kuki Lalhouba ani ki marakta khuthokna khre hari
Press na thazaba yapa mafamdagi phangwa pawgi matung inadi hairiba mafam adura Kuki Lalhouba anigi marakta ungkhatnarak padagi Nongmei round mangarum kapki kuthokna badura Asok apan khara yawki hari amaromdana Romario amadi Roses Lian gi matangna hausik thoklibu wathok asigi matangna KCP Nongduren khombana miyamda wafam khara thamlakli aina thingraba Manipur gi Lalhouba Kangleipa Communist Party Nongduren khombagi publicity secretary Kanglei Porelna khuyek piduna press thokpa chirol amana Romario amadi Rosalian gi matangna hausik thoklibu wathok asigi matangna karigumba wafam khara thamlakli thamlaklibu wafam asina makha taribadi Romario amadi Rosalian makoi ani asi pakhang leisabi ani gi mari leinarakpa amadi makoi ani gi natai sadaba video clip kaya viral oirakhiba lupna taki khangki adobu madu makoi pakhang leisabi ani gi marakta thokiba thawdo oibana lupna ka hena meyeng sangnuti adobu handak isan Rosalian na mamitagi mapi taaduna wakalakhiba du thengnarubadagi lupna hakchina lauduna thindhaba tawduna Romario bu fagatuna loki custody te thamduna Rosalian na wakalakhiba dugi matangda miyoi marina sabi inquiry te mama semduna kupna thigat pa hokhi hari Cherolasina hai thigalaba matung nakal namaka ki wakat taraga lepa yadaba phibam maduna lupna Rosalian bu lakpina haijaki matung Rosalian gi phone switch off thalaki lupta response amatang asi phawba pirakhidi masida ngakliba mana maana miyamda mateng pangbina haijariba amadi awaba tare haidana miyamdagi mateng laurakliba mahakna aikhoina kawbuda laktaba sini hiram asidadi Rosalian masana ikaiki thadokuna lupna sangsilakliba inquiry commission asida full coordinate tawgadaba du karigi tawdabana lupna sangsilakliba si huraluna da tumina tawkibasunati leibak miyamda amadi media yauna sangsiliba sida lupna miyamda namthak tawbu yaba natti haibasi khangbiu hairi Cherolasina makhatana hairibadi lupta coordinate tawbugi muhutta Instagram amadi Facebook ta hanjina live thaduna wakatliba sigi nunggi athra karino magna pamliba asumba si karino amadi magna pamliba wayes karino haibasi lupna Rosalian amadi leibak miyamda hangjari nakalani makti yamna sauna aswaibu lairi haiba lupna khangi madugi matik saba wayel ama sathabada Rosalian yamna mak mathau tai haibasi asengbu wafamni adubu mahakna lupta kariguma amata mahaki nakalgi mateng pangdaba si miyamna su kari leibano haibasi nainabiyo aikhoina kachin kuyada hekta loisingadaba party nati haibasi Rosalian khangbi besungani maduna makhatana Rosalian social media da makalamatagi wakat tawbiyarot masida tawrabadi lupna mahaki mathakta hiena kanchinba warek lorakani lupu Rosalian lana hotnabagi maral langjabu oina thokani haidinasu pau sita makhatana phongdorakli amaromdana herikona sinna awareness kam voluntary blood donation jenims ta pangthokre herikona sinduna yellow furup singda kathokpa I haibisida yumpham oiduna awareness kam voluntary blood donation ngasi jenims ki blood bank samnaduna jenims ta pangthokre hairiba awareness kam voluntary blood donation asida herikon gi member kunthra na saba masagi epiki blood donation asiga mari rainana herikon gi secretary general aribam anandana phongdokhibada lamdam asida khundariba yellow furup sing amat oina punsinduna mapaldagi pirakliba sapu sing amat oina thengnamina bathai loinana ana ayek kya yorakpada I gi awat palairiba si kharadang oirabasu mengkhatpa ngamna baiduna ngasi blood donation asi sinbani lamdam asida lairiba civil society organization sing amadi tuan sinphamna thabak tawriba singnasu blood donation gi program pangthoktuna I khatpa mathoktai madu oirabadi Manipur gi oina lairiba Asok hospital ani haibadi rims amasum jenims ta ana layengmaga mari leinana I gi awat pa kya lairakliba si mengkhatpa ngamganaki magna makhatana phongdokhibada herikona I dan tawbugi khongjang asi babina amasum sijo hospital na chingbasu sathaduna I gi awab lehendanaba lawpham thokpa thawdang adu lawba ngamnaba hotnagani masida miyamna sumateng pangbiwaiki atoba pawna Manipur imana AICC gi general secretary atulbu akan mamona kandem tokre mitai na Kuki singi mathakta ethnic cleansing sathai haina AICC gi general secretary na hairikiba warol du kandem tawi mamang sai English singani ga kungo humdu gi me humda mitai de Kuki zauna hana yumai thaba masum hat pahurakpani haina Manipur ima kanglipak mitai leibak sangai pro mamang leikai na press thorokpa chirol aman hairi sholasina hai miyamda aranba pau sandoktuna mitei bu aranba tahana na rajniti gi kudong sab launa ba Manipur bu thugai na bu tawbula longni
loinana Rahul Gandhi na July 3 da Chuchangpur satpada ITLF na Rahul Gandhi da pisinkiba memorandum da kokijau singi socio-economic amasung politicals goal phangnaba Congress ki manifesto da yawkiba political statement gi wafam du thabak to onto o hakiba bu kariguma Manipur kai bigi masak yaramlabadi Manipur imana miyam go loinana thinagani political parties na rajniti tawbada Manipur thugaina ba rajniti tawbiganu haina su appeal tawki Loisilakpoina Kangla Paudigi to perform Taragani Suba Manipur Legislative Assembly gi Taruk Suba session lakli batang kuntraga mathuidigi pangtunaba cabinet na warep lokre ngasi phamkiba Manipur lenga ki cabinet mi phamna Taragani Suba Manipur Legislative Assembly gi Taruk Suba session lakli ba tang kuntraga mathuidigi pangtunaba warep lokre se minister N Berenas year loraga ma ki secretary ta pangthukiba cabinet mi phamadu loiraba matung lenga si information and Public Relations Minister Dr. Sapam Ranjan Gilampel Sana Kaithela Leva Yumda Paugi Mifam Ama Pangtokre Paugi Mifam Madura Minister Sapam Ranjan Hai ngasi ayuk pung tararom tabada kinutul pung amaga makai pauba pamkiba cabinet Mifam Madura listed agenda nifugu humde puthoktu na khanana naki madugi manungda lakli batang kuntraga mathoidi gi taragani thoi suba Manipur Legislative Assembly gi taruk suba session phamna bu wari blocki Mamang na phamkiba Manipur Legislative Assembly gi manga suba session adu sahi asigi March ki tang manga da loki Assembly session asi tha taruk ki manungda phamgadabani haibigi niyam laiba maramna lakli batang kuntraga mathoidigi taruk fawa session hauna banga sigi mifam maduna amatu oina yanaki Manipur gi nawna sem ki district tareta ministerial staff hamasum Village Defense Force BDF ki manpower hangar hanabagi matananga sigi cabinet mi phammaduna khanaki madura BDF ki personnel singasi atopa district singda su transfer thaba haina yanaki hana di BDF personnel singasi district amadagi district amada transfer thaba yaramde aduba ngasi ki mi phammaduna anabu district tareta BDF ki personnel sing transfer tawura ayaba pibaga loinana hairiba district taret asigi ministerial staff ki manpower hangar hanabada su mi phammaduna amatu oina yanaki Paugi mi phamadura Minister Sapam Ranjan Makhatana hai haujuk chathariba di Manipur Private School Registrations and Regulation Act 2017 asi amend tawduna di Manipur School Registration and Regulation Rule 2024 si frame tawbara cabinet na ayapa pikre loinana Dana Manjuri University Act amend tawbara su mi phamaduna amatu ani yanaki ngasigi cabinet mi phamna lokibu warep singi manungna gari gi registration number asi Fancy registration tauba yabagi wapam yauri fancy registration tauba si masa masa gi apamba nambada gari gi registration oibaduni khongthang asi e auction oina bahan portal gi kuthangna pangthokani haina register Dr. Sapam Ranjan Makhatana phongdoki duga hauskoina di myam pau su matang sa lusinjar gi mas myam pura no update ngaminasi